Auxidi yumpom ay pamaroy pa pau khara update tawjari hidak managa mari leinaba cancer nabada awang nongpokna makokta leire National Cancer Registry Program na sahi asigi oina puthokiba report ta India ki atay mafamsingdagi de awang nongpok lamdam asina hidak managa mari leinaba cancer nabagi chang khwaidagi wangna lei haina phongdokre sahi asigi oina cancer nabagi apunba masingi chada 27.1 haibadi anaba mioi lakh hom lising omdra awang nongpok station da thengnare haire Indian Council of Medical Research amadi National Center for Disease Informatics and Research Bangalore na punna thadurakiba report amaki matung inna saliba komja sok lising ani kun asilo silakpa di lebak asida cancer laina nabagi apunba masing asi hojik leiriba mawong asida paragadi punna lakh taraga hundoi lising marfudara yauragani hairiba masing asi komja sok lising ani kun manga dadi lakh tara manga lising humdra de hengalakpa yari chu haire amaromda Maharashtra gi Osmanabad da mioi lakh amaki manungda 39.5 tam thirba laina asi mayok nari aduga atay district khara dusu chang asi yaudabasu cancer laina mayok naba thengnari haina palle baragachida international footballer Borish COVID-19 positive oire Imphal ki thangmai ban polem lekai de leiba international football player amo oiriba Borish thangjam sahi kungani thoi COVID-19 na positive oire mahak mapal da sanaba chatnaba ki damak tangarang covid test topa matam da positive oire haibase khangbane Housing masagi memda home quarantine dogduna leire ngarang ge covid test result adu singnabadage ngasi makhata na babina diagnostic center da test tawkhre housing result ngaiduna leire mahak masada kari suno ngaitaba amata leitana aksang phana leire pausi asina phangba paugi matung inadi Borish thangjam gi makhuragi masa amasu COVID-19 na positive oibadagi housing covid care center da thamduna layingbagi thabak chathari haire akalamaromda thangal kethil da COVID-19 na sahi humra gum doi suraba allama Leikhidre housing pobode Imphal mayonda mioi kun COVID-19 positive oire pochai leiba lakpa miusing aduki matik sinangai oire ngasi Imphal ki thangal kethil da leiba mioi ema COVID-19 na maram oiduna masaki mayumakta da Leikhidre bamio asigi maming madal pal sing sehumra gum doi apopaswal sing kawe Leikhidre bamio ese sing auto wash ki provider ne mahaki masa nungai raktabadagi babina diagnostic center da RT-PCR gi test ngarang tawkhe test adugi result ngarang numidang oiram phangbada positive oire haibakan pham tawkhibane mahak covid care center amada pukhatuna layingbagi thabak tawdringai masaki mayumda ngasi pung 3 rom taba matamda leikhidabani haire Mio esi Leikhidabagi pau phangbadagi city police ki OC Sudhir ki lusing makhada section tawrang ki thabak lokotuna Leikhidaba mio esi gi junggi akoibada mafam sing akan bak ngak sen bagi thabak sathabaga loinana mio amata sathok sajin tawhon khidre manak na padukan sing thong hangan khidre jamna nungai tribadi hajuk pawai health department ki baikedi aroibe mathong mangam pangthokna ba thabak amata lokot taba masagi mayumdan midang wanam phawa leire hiram masigi matang de Imphal West DC ki maikedi health directorate ta paikat pham thokba thabak paikat pinaba se pikre aduba hausik phawa mari leinaba expert sing amata thodok thophamda laktabadagi police na yamna wana ngaksen bagi thabak chathare Imphal mayol makta da COVID-19 na maram oidun asiraba miwi amapo mafam matam chana akselgi oiba section tharong lokot pangamdaba matam chana poloibagi thabak pangthoktriba asi yengluragadi Imphal dagi lapthokraba mafam singda thokpa oiragadi kari oigani haibagi uhang ama oire nakalamaromda Manipur gi konung oiriba Imphal sahar mayol makta da COVID-19 na positive oiba miwi gi masing nongmagi hengalakle ngasi pawde Imphal mayol oiriba thangal kaithel pauna kaithel amadi Imphal ki akoiba mafam singda jumling duna dukan phamduna amade pharmacy tawduna leiba mioi kya yauna mioi kon COVID-19 na positive oire oiril ba phibam asida Imphal city manungda pochai leiba lakpada atuki matik section thorang ki thabak lokhatpam thokle yariba makai mi ka hena pundana ba pochai leiba lakpa mioi singna yamna wakhal tadaba ki mongda dukan mamang phawba gari thongshin duna atuki matik mi chinna pot leiba ki thabak sathariba asi tokpa chomle Police na dukan kuding ki ngaksen bagi thabak paikat pangamban natte maduna hek jare makai miam na wakhal tana sekin thorang ki thabak lokot pam thogi haibasini arobeda content sing asigi baru pau khara si pau dan seri Manipur Local News YouTube channel amade Facebook page asidagi yang biri puna mapothakat jari loinana channel sina tum dekana rabadi subscribe like and share to pakaw bi kuno puna mapo amuka hanna thakat jari